ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟ ꯏꯊꯝ ꯍꯥꯏꯕ ꯂꯝꯗꯨꯅꯦ꯫ ꯁꯤꯗ ꯑꯩꯈꯣꯏ ꯑꯍꯜ ꯑꯃꯒꯤ ꯃꯌꯨꯝ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒꯤ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯆꯪꯉꯤꯁꯦ꯫ ꯃꯌꯨꯝꯁꯤ ꯂꯣꯏꯅꯃꯛ ꯃꯩꯅ ꯆꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯃꯥꯡꯗ ꯂꯩꯔꯦꯀꯣ꯫ ꯃꯁꯤ ꯇꯣꯏꯅ ꯎꯠꯄꯗ ꯍꯔꯥꯎꯕ ꯐꯤꯕꯝ ꯅꯠꯇꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯂꯩꯕ ꯌꯨꯝꯐꯝꯅꯤ, ꯍꯧꯖꯤꯛꯇꯤ ꯌꯨꯝꯐꯝꯅꯦꯕꯨ ꯈꯪꯕꯨ ꯈꯪꯗ꯭ꯔꯦ꯫ ꯁꯤꯒꯤ ꯌꯨꯝꯐꯝ ꯑꯃ ꯑꯣꯏꯅ ꯗꯣꯂꯥꯟ ꯑꯣꯏꯅ ꯂꯩꯔꯝꯃꯤꯅꯤ꯫ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ, ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯌꯥꯕ ꯋꯥꯔꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯗꯥꯝ ꯀꯥꯏꯗꯣꯔꯦꯅ ꯈꯨꯟ ꯃꯌꯥꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯃꯌꯥꯝꯅ ꯄꯥꯈꯠꯅꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯏꯃꯨꯡ 14 ꯐꯥꯎ ꯂꯩꯕ ꯌꯥꯕ ꯗꯣꯂꯥꯟꯒ ꯌꯥꯎꯗꯅ ꯃꯊꯛ ꯌꯥꯎꯗꯅ ꯂꯩꯔꯝꯕ ꯏꯃꯨꯡꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯁꯤꯒꯤ ꯆꯤꯡꯊꯛꯇ ꯌꯦꯡꯕꯤꯌꯨ, ꯁꯣꯝꯗ ꯌꯦꯡꯕꯤꯌꯨ, ꯁꯣꯝ ꯆꯤꯡꯊꯛꯁꯤꯗꯒꯤ ꯂꯥꯛꯑꯒ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯐꯥꯎ ꯁꯤꯒꯤ ꯐꯤꯕꯝꯁꯤꯃꯛ ꯑꯣꯏꯅ ꯏꯃꯥꯡꯁꯤꯗ ꯂꯦꯞꯄꯤꯕꯅꯤ꯫ ꯇꯥꯡ 10ꯒꯤ ꯑꯦꯄ꯭ꯔꯤꯜ 2024ꯗ ꯀꯣ ꯄꯨꯡ 5:40 ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯑꯍꯟꯒꯤ ꯋꯥꯐꯝꯁꯤꯁꯨ ꯀꯥꯡꯈꯟ ꯄꯤꯕ ꯈꯣꯠꯄꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯕꯅꯤ, ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯈꯥꯡꯖꯔꯒꯦ ꯍꯥꯏꯕ ꯌꯥꯎꯔꯤ꯫ ꯀꯥꯡꯈꯟ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗꯤ꯫ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤ ꯃꯤꯡꯗꯣ ꯍꯦꯝꯕ ꯏꯅꯥꯎ ꯍꯦꯝꯕꯅ ꯊꯝꯕꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯦꯟꯗꯦ, ꯏꯁꯥꯒꯤ ꯌꯨꯝꯐꯝꯁꯤꯗ ꯂꯦꯞꯄ ꯂꯩ ꯀꯣ꯫ ꯏꯁꯥꯒꯤ ꯌꯨꯝꯐꯝꯁꯤꯗ ꯂꯦꯞꯅ ꯏꯁꯥꯒꯤ ꯈꯨꯟ ꯉꯥꯛꯆꯔꯤ꯫ ꯇꯧꯕꯇꯕꯨ ꯁꯍꯔꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕꯤꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯐꯝꯁꯤ ꯑꯩ ꯏꯁꯥꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯆꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯑꯄꯟꯕ ꯑꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯥꯛꯄꯤꯗꯅ ꯅꯠꯇ꯭ꯔꯒ ꯌꯧꯕ ꯉꯝꯃꯛꯇ꯭ꯔꯒꯁꯨ ꯑꯩ ꯑꯣꯖꯥꯒꯤ ꯅꯝꯕꯔ ꯂꯧꯖꯩ, ꯑꯣꯖꯥꯒꯤ ꯅꯝꯕꯔ ꯂꯩ꯫ ꯃꯩꯗꯣ ꯀꯥꯞꯄ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯌꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯨꯝꯁꯦ ꯁꯤꯗꯅ ꯑꯍꯟ ꯇꯨꯝꯃꯤ, ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯨꯝꯃꯤ꯫ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯆꯥꯗꯕ ꯃꯐꯝꯅꯤ ꯂꯩꯔꯤꯁꯤꯀꯣ꯫ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒ ꯃꯥꯟꯕ, ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯎꯄꯨꯒ ꯂꯩꯔꯝꯒꯗꯕ ꯃꯥꯟꯕꯅꯦ, ꯇꯤꯚꯤꯒ ꯂꯩꯔꯝꯒꯗꯕ ꯃꯥꯟꯕꯅꯦ꯫ ꯇꯤꯚꯤ 2, 3 ꯅꯠꯇꯦ, ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕꯗ ꯑꯩꯈꯣꯏ ꯂꯩꯔꯨꯔꯒ ꯂꯩꯇꯕꯅꯤꯅ ꯁꯨꯞꯇ ꯌꯥꯗꯕꯅꯤ꯫ ꯐꯩꯖꯨꯞ ꯁꯨꯞꯄ ꯂꯩꯔꯒ ꯁꯤꯗ ꯑꯩꯈꯣꯏ ꯄꯣꯊꯥꯖꯔꯤ꯫